ꯃꯊꯪꯒꯤꯁꯤꯅ Thursday ꯗ ꯄꯣꯛꯄꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯀꯤ ꯑꯣꯏꯕ ꯔꯤꯗꯤꯡ ꯀꯣ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯁꯤꯒꯤ ꯑꯣꯏꯅ ꯇꯦꯔꯣꯗꯒꯤ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯐꯪꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯃꯟꯊꯁꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯌꯥꯅꯕ ꯑꯗꯨꯒꯨꯝꯕ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯤ ꯑꯋꯥꯕꯒ ꯅꯨꯡꯉꯥꯏꯕꯒ ꯑꯗꯨꯝ ꯆꯥꯡ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕꯅꯁꯨ ꯍꯦꯟꯗꯕ ꯅꯨꯡꯉꯥꯏꯕꯅꯁꯨ ꯍꯦꯟꯗꯕ ꯑꯗꯨꯒꯨꯝꯕ ꯆꯥꯡ ꯃꯥꯟꯅꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯦꯕꯀꯣ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯁꯤꯗ ꯑꯗꯣꯝꯁꯦꯀꯣ ꯇꯔꯪ ꯃꯥꯂꯪꯗ ꯇꯥꯎꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯏꯁꯥꯅ ꯈꯪꯖꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯄꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯟꯊ ꯑꯃꯗꯤ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯐ꯭ꯔꯦꯁ ꯁ꯭ꯇꯥꯔꯠ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯁꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯁꯤꯒꯤ ꯃꯟꯊꯁꯤꯗ ꯑꯍꯥꯟꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯌꯦꯡꯃꯤꯟꯅꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯀꯣ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯕꯤꯕꯁꯤꯡ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯦꯕꯀꯣ ꯁꯤꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯃꯣꯏ ꯍꯥꯟꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯝꯃꯒ ꯍꯧꯖꯤꯛꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯡꯒꯜ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯍꯥꯟꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯔꯁꯟꯗꯨꯅ ꯆꯤꯇꯤꯡ ꯇꯧꯕꯤꯔꯝꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕꯗꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯣꯠ ꯆꯥꯅꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯗꯨꯒꯨꯝꯕ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯁꯤꯗ ꯂꯥꯛꯀꯗꯕ ꯆꯪꯉꯛꯀꯗꯕꯒꯤ ꯃꯑꯣꯡꯁꯦ ꯈꯔꯗꯤ ꯎꯕ ꯐꯪꯉꯦꯕꯀꯣ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯗꯨꯒ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯒꯤ ꯄꯔꯁꯟ ꯍꯥꯏꯇꯥꯔꯦ ꯅꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯑꯗꯣꯝꯒꯤ ꯄꯔꯁꯟꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯅꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯊꯔꯠ ꯄꯥꯔꯇꯤ ꯏꯟꯚꯣꯜꯞ ꯇꯧꯔꯛꯄꯒꯤ ꯃꯁꯛ ꯎꯕ ꯐꯪꯉꯦꯕ ꯊꯔꯠ ꯄꯥꯔꯇꯤ ꯍꯥꯏꯕꯁꯤꯗ ꯍꯦꯛꯇ ꯃꯥꯗꯣ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯅꯔꯝꯃꯅꯤ ꯃꯥꯗꯣ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤꯅꯔꯝꯃꯅꯤ ꯍꯥꯏꯗꯅ ꯊꯛ ꯂꯥꯎꯅ ꯂꯥꯝꯖꯟꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯏꯁꯥꯅ ꯈꯪꯖꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯆꯤꯡꯅꯔꯒ ꯈꯤꯇꯪ ꯏꯟꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯅꯣꯏꯒꯤ ꯀꯩꯅꯣꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗꯗꯤ ꯊꯔꯠ ꯄꯥꯔꯇꯤ ꯏꯟꯚꯣꯜꯞꯃꯦꯟ ꯂꯩꯕꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯦꯕꯀோ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯑꯗꯣꯝꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯍꯟꯗꯕ ꯅꯈꯣꯏꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯍꯥꯟꯅ ꯁꯨꯝ ꯆꯠꯂꯝꯃꯤꯕ ꯃꯑꯣꯡꯗꯨꯗꯒꯤ ꯑꯍꯣꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯑꯒꯗꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯨꯝꯕ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯗꯤ ꯊꯔꯠ ꯄꯥꯔꯇꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯏꯟꯚꯣꯜꯞ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯑꯣꯏꯕ ꯌꯥꯕꯒꯤ ꯃꯔꯝꯁꯦ ꯑꯗꯨꯝ ꯆꯨꯝꯃꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯌꯦꯡꯕꯤꯌꯣ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯁꯤꯗ ꯑꯗꯨꯝ ꯈꯪꯒꯅꯤꯗꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯥꯟꯅ ꯅꯣꯏꯅꯤꯒꯤ ꯂꯩꯅꯔꯝꯃꯤꯕ ꯃꯑꯣꯡꯗꯨꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯄꯅꯣ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯗꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯐꯥꯎꯔꯛꯄ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯀꯟꯐ꯭ꯌꯨꯖꯟꯒꯨꯝꯕ ꯂꯥꯛꯄ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯨꯝꯕ ꯁꯨꯝ ꯂꯩꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯒꯗꯧꯔꯤꯕ ꯈꯔ ꯌꯥꯎꯒꯗꯧꯔꯤꯕꯀꯣ ꯅꯈꯣꯏꯒꯤ ꯄꯔꯁꯟꯁꯤꯅ ꯑꯗꯣꯝꯗ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯨꯝ ꯆꯤꯇꯦꯠ ꯇꯧꯕꯤꯕ ꯑꯗꯩ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯕ ꯁꯤꯒꯨꯝꯕ ꯈꯔ ꯂꯥꯛꯀꯗꯧꯔꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯣꯝꯁꯦ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯍꯧꯕ ꯏꯃꯣꯁꯅꯦꯜ ꯄꯦꯟꯁꯦ ꯐꯪꯍꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯌꯥꯝꯅ ꯏꯁꯥꯗ ꯍꯔꯠ ꯇꯧꯔꯒ ꯂꯩꯍꯧꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯊꯔꯠ ꯄꯥꯔꯇꯤ ꯏꯟꯚꯣꯜꯞ ꯇꯧꯔꯦꯕ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯁꯤꯅꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯔꯒꯅꯀꯣ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯌꯦꯡꯕ ꯃꯇꯝꯗꯅ ꯍꯦꯜꯊꯁꯦ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯐꯕ ꯋꯥꯠꯂꯤꯀꯣ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯈꯜꯂꯨꯗꯕ ꯈꯪꯍꯧꯗꯕ ꯃꯑꯣꯡꯗ ꯁꯠ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯥꯔꯛꯄ ꯂꯩꯗꯅꯀꯣ ꯃꯁꯤꯃꯛꯅ ꯍꯦꯛꯇ ꯑꯔꯨꯕ ꯑꯅꯥꯕꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯑꯩꯅ ꯁꯨꯈꯟ ꯈꯜꯂꯨꯗꯕ ꯃꯑꯣꯡꯗ ꯈꯪꯍꯧꯗꯅ ꯁꯠ ꯂꯥꯎꯅ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯅꯥꯕ ꯑꯁꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯕ ꯌꯥꯏꯌꯦ ꯑꯗꯨꯅ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯔꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯍꯥꯏꯇꯥꯔꯦ ꯑꯩꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯌꯥꯝꯒꯤ ꯃꯔꯛ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯔꯨꯕ ꯈꯤꯇꯪ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯑꯩꯅ ꯈꯜꯂꯨꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ
ꯑꯣꯏꯔꯛꯀꯗꯕ ꯂꯩ ꯑꯗꯨꯅ ꯃꯤ ꯇꯤꯟꯅꯕꯗ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯈꯜꯂꯨꯕꯗꯨꯒ ꯑꯣꯏꯔꯛꯏꯁꯤꯒ ꯆꯥꯅꯔꯛꯇꯕ ꯃꯥꯟꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯛꯀꯗꯕ ꯂꯩꯔꯦꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯁꯤꯗ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯆꯠꯂꯝꯃꯤꯕ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡꯁꯤ ꯅꯠꯇꯕ ꯄꯨꯔꯥ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯃꯗ ꯆꯦꯟꯖ ꯇꯧꯔꯛꯄ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯗ ꯑꯃꯗꯒꯤ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯏꯁꯥꯗ ꯑꯗꯨꯝ ꯈꯔ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯍꯧꯗꯅ ꯁꯗꯟ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤꯅ ꯑꯩꯅ ꯈꯜꯂꯨꯗꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯄꯅꯤꯅ ꯈꯤꯇꯪ ꯑꯋꯥꯕꯗꯤ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃ ꯍꯧꯔꯛꯀꯗꯣꯏꯅꯦ ꯑꯅꯧꯕ ꯃꯑꯣꯡ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅ ꯇꯧꯕꯗꯤ ꯑꯣꯏꯔꯣꯏꯕꯀꯣ ꯏꯁꯥꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯊꯦꯡꯅꯒꯗꯣꯏꯅꯦꯕꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯝꯖꯗꯕ ꯑꯣꯏꯔꯝꯃꯒꯁꯨ ꯃꯗꯨꯒꯤ ꯑꯦꯟꯗꯤꯡ ꯑꯃ ꯂꯩꯈ꯭ꯔꯒ ꯑꯅꯧꯕ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯂꯩꯒꯗꯧꯔꯤ ꯍꯤꯔꯝ ꯑꯃ ꯍꯦꯛꯇꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯋꯥꯕ ꯈꯔ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ나 ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯍꯟꯅꯤꯡꯉꯦꯀꯣ ꯑꯗꯨꯒ ꯊꯕꯛ ꯇꯧꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗꯁꯨ ꯏꯁꯥꯁꯦ ꯑꯗꯨꯝ ꯑꯗꯣꯝꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯕꯛ ꯇꯧꯕꯗꯁꯨ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯎꯏꯀꯣ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯐꯖꯅ ꯑꯩꯒꯤ ꯒꯣꯜ ꯑꯃꯒ ꯁꯦꯠ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯍꯥꯟꯅ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅꯁꯨ ꯎꯏꯌꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯈ꯭ꯔꯒꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨꯗ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯒ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯖꯕ ꯌꯥꯝꯅ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯑꯣꯏꯕ ꯑꯦꯛꯁꯟ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅꯁꯨ ꯎꯏꯌꯦ ꯁꯣꯝꯁꯦꯀꯣ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝ ꯑꯗꯣꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯏꯆꯪ ꯊꯧꯅ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯇꯧꯗ꯭ꯔꯤꯉꯩꯗꯁꯨ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯒ ꯏꯁꯥꯁꯦ ꯈꯤꯇꯪ ꯇꯔꯪ ꯃꯥꯂꯪꯗ ꯇꯥꯍꯧꯕꯗꯣ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯂꯩ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯤꯁꯦ ꯋꯥꯕꯅ ꯍꯦꯟꯃꯜꯂꯛꯑꯒꯁꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯗꯒ ꯍꯥꯏꯔꯒ ꯈꯟꯗꯣꯔꯛꯑꯒ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯁꯤꯟꯗꯕꯒꯨꯝꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯌꯥꯕꯁꯨ ꯂꯩ ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯗꯣꯝꯅ ꯇꯥꯟꯖꯔꯨꯕ ꯂꯟ ꯊꯨꯝ ꯑꯣꯏꯒꯦꯔꯥ ꯄꯩꯁꯥꯕꯨ ꯑꯣꯏꯒꯦꯔꯥ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯇꯥꯟꯖꯕꯗꯣ ꯀꯅꯥꯒꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯈꯤꯇꯪ ꯄꯤꯊꯣꯛꯄꯤꯌꯣꯕ ꯆꯦꯔꯤꯇꯤꯒꯨꯝꯕ ꯇꯧꯊꯣꯛꯄ ꯄꯤꯊꯣꯛꯄꯤꯕ ꯁꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯇꯧꯕꯤꯌꯣ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯤ ꯄꯤꯔꯤꯕꯁꯦ ꯑꯗꯨꯒꯤ ꯔꯤꯇꯔꯟꯗ ꯀꯅꯥꯒꯨꯝꯕꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯍꯜꯂꯛꯇꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯌꯥꯎꯗꯕꯤꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯑꯉꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯀꯠꯊꯣꯛꯄꯤꯌꯣ ꯄꯤꯊꯣꯛꯄꯤꯌꯣꯕ ꯁꯤꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯊꯥꯖꯔꯨꯗꯕ ꯃꯑꯣꯡꯗ ꯌꯥꯝ ꯑꯐꯕ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯦꯕ ꯍꯟꯗꯛꯀꯤ ꯃꯟꯁꯤꯗꯀꯣ ꯑꯗꯨꯅ ꯈꯔ ꯀꯠꯊꯣꯛꯄꯤꯌꯣ ꯈꯔ ꯄꯤꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯃꯤꯅ ꯁꯦꯜ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯄꯨꯈꯤꯕꯒꯨꯝꯕ ꯂꯩꯔꯒꯁꯨꯀꯣ ꯑꯗꯨꯗꯣ ꯍꯜꯂꯛꯄ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯁꯤꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯔꯤꯕ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯔꯛꯇꯒꯤꯁꯨ ꯂꯞ ꯑꯦꯟ ꯁꯞꯄꯣꯔꯠ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯐꯪꯒꯗꯕ ꯂꯩ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯠ ꯑꯃꯁꯨꯡ ꯁꯤꯛꯁ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯀꯣ ꯑꯅꯤꯁꯦ ꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯁꯨ ꯑꯣꯏꯕꯅꯤꯅ ꯃꯤ ꯑꯃꯈꯛꯀꯤ ꯔꯤꯗꯤꯡꯗꯤ ꯅꯠꯇꯦ ꯄꯔꯁꯣꯅꯦꯜ ꯔꯤꯗꯤꯡꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯕꯤꯌꯣ ꯀꯗꯥꯏ ꯐꯥꯎ ꯆꯥꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣꯀꯣ ꯆꯦꯔꯤꯇꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯇꯧꯊꯣꯛꯄꯤꯌꯣ ꯈꯔ ꯄꯤꯊꯣꯛꯄꯤꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯥꯗ ꯍꯦꯟꯅ ꯍꯦꯟꯅ ꯐꯕ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯩꯒꯤ ꯂꯟ ꯊꯨꯝꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯁꯤꯅ ꯑꯗꯣꯝꯒꯤ ꯔꯤꯗꯤꯡꯅꯦ ꯀꯗꯥꯏ ꯐꯥꯎ ꯆꯥꯅꯔꯤꯅꯣ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯂꯣꯏ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦꯕꯀꯣ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯁꯤꯅ ꯐ꯭ꯔꯥꯏꯗꯦꯗ ꯄꯣꯛꯄꯤꯕꯁꯤꯡꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯀꯤ ꯑꯣꯏꯕ ꯔꯤꯗꯤꯡ ꯀꯣ ꯑꯗꯨ ꯑꯣꯏꯒꯗꯣꯏꯅꯦ ꯌꯦꯡꯃꯤꯟꯅꯁꯦ ꯐ꯭ꯔꯥꯏꯗꯦꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯁꯦꯀꯣ ꯑꯗꯨꯝ ꯁꯤꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯌꯥꯅꯕ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯅ ꯈꯔꯗꯤ ꯅꯝꯃꯅꯤꯀꯣ ꯁꯤ ꯍꯥꯏꯗꯅꯁꯨ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯤꯒꯅꯣꯕꯀꯣ ꯅꯨꯡꯉꯥꯏꯍꯟꯒꯦ ꯅꯨꯡꯉꯥꯏꯍꯜꯂꯣ ꯍꯥꯏꯁꯦ ꯇꯦꯔꯣꯗꯤ ꯒꯥꯏꯗꯦꯟꯁ ꯄꯤꯕꯅꯦꯕꯀꯣ ꯑꯗꯣꯝꯗ ꯑꯗꯣ ꯁꯤꯁꯦ ꯂꯧꯁꯤꯜꯂꯒ ꯁꯦꯝꯗꯣꯛꯆꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯅꯅꯦ ꯍꯦꯛꯇ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯁꯣꯟꯊꯔꯒ ꯅꯨꯡꯉꯥꯏꯇꯕꯗꯨꯁꯨ ꯑꯗꯨꯝ ꯈꯟꯕꯤꯒꯅꯣꯕꯀꯣ ꯁꯤꯗꯒꯤ ꯃꯦꯁꯦꯖꯁꯦ ꯂꯧꯁꯤꯜꯂꯦ ꯍꯥꯏꯔꯒ ꯁꯦꯝꯗꯣꯛꯆꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯨꯝ ꯐꯪꯉꯤꯗꯅꯀꯣ ꯑꯗꯣ ꯁꯤꯒꯤ ꯐ꯭ꯔꯥꯏꯗे ꯅꯨꯃꯤꯠꯇ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤ ꯃꯟꯁꯦ ꯍꯥꯏꯗꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯦꯀꯣ ꯏꯁꯥꯁꯤꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯁꯣꯟꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯟꯊ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯕ ꯌꯥꯏꯑꯕꯀꯣ
ꯑꯍꯥꯟꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯕ ꯍꯥꯟꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯝꯃꯒ ꯅꯣ ꯀꯟꯇꯦꯛꯀꯤ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯍꯥꯟꯕꯗ ꯔꯤꯂꯦꯁꯟꯁꯤꯞ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯥꯟꯅ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯦ ꯁꯤꯗ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯈꯔ ꯄꯥꯡꯗꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯈꯤꯇꯪ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯂꯣꯏꯕ ꯁꯤꯒꯤ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯌꯥꯝꯅ ꯅꯦꯒꯦꯇꯤቭ ꯊꯥꯎꯠꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯈꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯋꯥꯈꯜꯁꯤꯗ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯈꯟꯖꯟꯕꯗꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯕꯤꯔꯕ꯭ꯔꯥ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯦ ꯑꯇꯣꯞꯄ ꯈꯪꯅꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯂꯣꯌꯦꯜ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯂꯩꯗꯅꯀꯣ ꯑꯦꯛꯖꯥꯝꯄꯜꯅꯦ ꯑꯩꯅ ꯄꯤꯖꯩꯁꯦ ꯅꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯏꯁꯥꯁꯤꯗ ꯈꯟꯖꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯗ꯭ꯔꯥ ꯃꯥꯁꯦ ꯁꯤ ꯇꯧꯔꯝꯒꯗ꯭ꯔꯥ ꯑꯗꯨ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯟꯗ ꯈꯟꯖꯟꯕ ꯏꯁꯥꯁꯤꯅ ꯁꯤ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯩꯒꯤ ꯅꯦꯒꯦꯇꯤꯞ ꯊꯥꯎꯠꯁ ꯃꯌꯥꯝꯁꯤꯅ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯕ ꯁꯨꯈꯪ ꯈꯪꯍꯟꯗꯕ ꯃꯗꯨꯅ ꯏꯁꯥꯁꯦ ꯂꯥꯡꯒꯣꯏ ꯆꯜꯂꯒ ꯅꯨꯡꯉꯥꯏꯕ ꯈꯪꯍꯟꯗꯅ ꯌꯥꯝꯅ ꯋꯥꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯏꯁꯥꯅ ꯏꯁꯥ ꯊꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯟꯠ ꯑꯃ ꯑꯣꯏꯔꯅꯦꯕ ꯐ꯭ꯔꯥꯏꯗꯦꯗ ꯄꯣꯛꯄꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕꯒꯨꯝꯕꯁꯦ ꯅꯦꯒꯦꯇꯤቭ ꯊꯤꯡꯀꯤꯡ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯂꯩꯒꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯁꯤ ꯇꯧꯕꯤꯒꯅꯣ ꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯌꯥꯔꯤꯃꯈꯩ ꯈꯟꯗꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯑꯗꯣꯝꯒꯤ ꯄꯔꯁꯟꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯅ ꯈꯜꯂꯒꯁꯨꯀꯣ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯟꯕꯤꯔꯣ ꯁꯤ ꯃꯥꯁꯦ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯠ ꯑꯣꯏꯕ ꯃꯤꯔꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗோ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯆꯠꯍꯟꯕꯤꯈꯣꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤꯀꯣ ꯑꯩ ꯏꯁꯥꯁꯦ ꯁꯤꯗ ꯁꯨꯝ ꯍꯣꯏ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯥꯟꯁ ꯄꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯗꯨꯗꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛ ꯇꯥꯔꯒꯗꯤ ꯃꯗꯣ ꯑꯩꯒꯤ ꯔꯥꯏꯠ ꯄꯔꯁꯟ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯏꯁꯥꯗ ꯈꯟꯕ ꯉꯝꯕꯒꯤ ꯀꯩꯅꯣꯁꯦ ꯂꯩꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯦꯒꯦꯇꯤቭ ꯑꯣꯏꯅ ꯈꯟꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯈꯟꯕꯤꯒꯅꯣ ꯏꯁꯥꯗ ꯊꯧꯅꯥ ꯂꯩꯕꯤꯌꯣꯕꯀꯣ ꯁꯤ ꯈꯟꯗꯧꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯤꯠ ꯄꯨꯟꯁꯤꯟꯖꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯄꯨꯟꯁꯤꯜꯂꯤꯕ ꯃꯤꯠꯇꯣ ꯏꯁꯥꯅ ꯄꯨꯟꯖꯕꯅꯤ ꯏꯁꯥꯒꯤ ꯈꯨꯠꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯗꯦꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯃꯤꯠꯇ ꯏꯁꯥꯅ ꯄꯨꯟꯁꯤꯟꯖꯔꯤꯕꯗꯣ ꯐ꯭ꯔꯤ ꯑꯣꯏꯔꯤꯕ ꯑꯗꯣꯝꯒꯤ ꯈꯨꯠꯇꯨꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯌꯣꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯗꯣꯝꯅ ꯄꯥꯈꯟꯗ ꯈꯟꯖꯜꯂꯤꯕꯗꯣ ꯁꯨꯝ ꯈꯟꯖꯟꯕꯤꯒꯅꯣꯕ ꯈꯟꯒꯦ ꯈꯜꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯒꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯗ ꯂꯩꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯍꯦꯟꯖꯟꯅ ꯈꯟꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯅꯦꯝꯃꯤꯀꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯕꯗ ꯑꯗꯣꯝꯅ ꯈꯟꯖꯟꯕꯗꯨꯅ ꯌꯥꯝꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯔꯤꯕꯅ ꯈꯤꯇꯪ ꯑꯗꯣꯝꯅ ꯈꯟꯕꯅ ꯌꯧꯅ ꯈꯟꯕ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯄꯔꯁꯟ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯦ ꯎꯕ ꯐꯪꯗꯦ ꯀꯅꯥꯒꯨꯝꯕ ꯑꯅꯧꯕ ꯄꯔꯁꯟ ꯑꯃꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯈꯔ ꯅꯦꯝꯃꯦꯕꯀꯣ ꯑꯅꯧꯕ ꯄꯔꯁꯟ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯈꯔ ꯅꯦꯝꯅ ꯂꯩ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈꯤꯕ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯕ ꯁꯦꯄꯔꯦꯁꯟꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯣꯝꯁꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅꯀꯣ ꯈꯔ ꯌꯥꯝꯅ ꯄꯦꯟꯐꯨꯜ ꯑꯣꯏꯕ ꯌꯥꯝꯅ ꯋꯥꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯆꯩꯅꯥ ꯈꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯈꯥꯡꯒꯗꯕ ꯃꯟꯠ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯦꯀꯣ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯔꯨꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯕ ꯁꯨꯃꯥꯏꯅ ꯆꯩꯅꯥꯁꯦ ꯐꯪꯍꯧꯒꯅꯤ ꯈꯪꯗꯕ ꯃꯑꯣꯡꯗ ꯆꯩꯅꯥ ꯐꯪꯉꯒ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯟꯠ ꯑꯃ ꯑꯣꯏꯔꯕ ꯌꯥꯏꯑꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯦꯀꯣ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯅꯤ ꯀꯥꯏꯅ ꯈꯜꯂꯨꯕꯗꯣ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯦꯟꯗꯤꯡ ꯑꯣꯏꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯅꯤ ꯀꯩꯅꯣꯁꯦ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯤꯒꯤ ꯑꯣꯏꯅ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕꯁꯨ ꯄꯥꯎ ꯐꯥꯎꯅꯔꯛꯈꯤꯗ꯭ꯔꯥ ꯍꯟꯖꯅꯔꯛꯈꯤꯗ꯭ꯔꯥꯅ ꯈꯟꯕꯗꯣ ꯍꯟꯗꯛꯀꯤ ꯃꯟꯠꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯝ ꯑꯋꯥꯕ ꯆꯩꯅꯥ ꯑꯣꯏꯅ ꯈꯥꯡꯕ ꯁꯤꯒꯨꯝꯕꯅ ꯍꯦꯟꯅ ꯎꯕ ꯐꯪꯉꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯀꯅꯤ ꯏꯁꯥꯗ ꯆꯩꯅꯥ ꯌꯥꯝꯅ ꯐꯥꯎꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯩ ꯊꯥꯖꯔꯔꯣꯏ ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯊꯝꯖꯔꯔꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇ꯭ꯔꯁ ꯇꯧꯔꯔꯣꯏ ꯀꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯏꯁꯥꯗ ꯐꯥꯎꯒꯅꯤꯀꯣ ꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯠꯁꯤꯗ
sigumba ichilana singi oina diko sina relationship ki oiba matang ne health ki oiba matang amuk laksarabada som se health ki oiba matang se di isa se routine ama fazana follow tawraga chattaba oina uiko aduna fazana isa gi health ki oiba routine ama sembiro adudugo madu fazana follow tawraga chaba thakpa adagidi exercise oiraga su leidana ko sigumba se khara maintain tawraga chatpio isa se dum phana nabagi damakta sigumba se kaya tawdaba oina uba phangeba ko aduga isa hakchangi oinadi kaisu yam kanna ana ayek akanba adugumbadi thoidokpa September month sida leibagi masakti uba phangde ado ai doctor su na chade ko card sigi matung in adum aizabane aduga wakhal gum adi physical health kina si leire mental health ki oinadi wakhal di yam nungairaroi September month sigi oina ko wakhal khara nungai daba adugumbadudi leirane ba ko health ki matangda aduga thabak ingkhang ki matangda lakpada su aina pamjana karigumba thabak ama tausanbadi haurure almost 80% adum tausalle khara khak ngaire ba lotion gadaba loigadaba wa khara khak ngaira kansida tausira tauroshira kaina khalakpa gumba natraga karigumba khara aingonda lek hoibadagi aise pangthokpa ngamdaba gumba sugumba khara leigane ba ko isada aingonda strength natraga will power yoroktabani khangde aduga sel thum thabak se pangthokpada leiraktabani khangde aduna maram kanda ina pangthoki ba thabak se tausanbadi horaga lotion ba ngamdaba adugumba karigumba khara leigane ba ko aduna warasu wana adomna any means tawbire haraga any means haibasida fataba pambai di sisdagena khanbiganu ko karigumba upaya ama yengi haraga ko wadli ba 20% ja si thadaraga tawsanbiyo thabak se soidana mai pakani ayamba sarukdi tawsale khajikta ngaire ba adongi hotna jaman mahai yandoise ko aduna khajikta wadli base karino upaya ama yengaga adum hotna biyo hena effort to thadabiyo bako 20% watli base katang ayam isukti hotna jaraga khaji katang ngai ba mai pakada base hotna jaman mai yan ga base aduna khaji katang ga hena hotna biro soidana mai pak ani adom hotna jaru badugi mahai somna soidana dum phangani aduga nungsi nungongi oiba matang sida mapung oina isa se wakhal nungai taba sugumba leiraga su ko thaba ingkhang torokpa matam dadi isa se tawriba thabak tu da fazana dum focus tawraga ko yamna thongna leina thabak se dum pangthokpa ngamgani ko isa se yamna creative oi aduga tunggi asanba midyeng yengba adugum makhalgi misak oina su tawi ko aduga imangda thorakpa aingonda thengnarakadaba khudong thiba adagidi aingonda lakadaba aigi punsida thengnarakadaba challenges mayam ama thongna leina thengnarage haina leiba adugum makhalgi mida oina tawe som Friday numita pokpi bai channel sing se ko aduna thengna basu dum ngamgani sigi September month da dongi punsida lakba any challenges oigera obstacles oigera adum mayam do loina mak isana fazana dum thengna basu ngamgani badu thengna bangambagi courage tai tare ko adu thengna bangambagi power do adu gi will ability haidar isada dum lei ngamdana basu dum hotna biyo awaba nungaiba yanaba month ama oigani September month wakhal yamna nungai taba aduguma month amadi oine dana isana wakhal je kitang chection biyo afaba khanbiyo afaba ta dum oirakani sina adom ki handaki September month sigi oiba reading ne kadai phok chana bano haibado comment adom ibiro ko general reading oibani da loina chana gani haibadi leite afaba da oibiyo mai pakpa da oibiyo igi site gi su wish tawzari ko sina Saturday numitta pokpiba singi September month ki reading tarot gi kari guidance pangbano haibado kari message pirakpagi haibado punna yengminarase andaki September month sigi oina Saturday da pokpiba singse sigi oina di khara chayet naba atinaba aiga loinaba singi marakta ko maru oina aigi friend circle aiga loinaba near and dear ones ko sigi marakta mokhoi marakta kitang ningai sangdanaba nungainadaba manungda umkhatnaba nachingba haitare thabak tawminaba mafamda oiragasu ko workplace da oiragasu kitang nungainadaba ningai sangdanaba sigumba khara thoba yai ko handaki mansigi oina adubu overall yengba matamdadi handaki September month se Saturday pokpi baichel housingi oina di yamna phaba adugumba month ama oire ko karigi damakta yamna pharibano haitaragadi adongi punsida anauba haitare ko anauba mayam ama lakadaba leire ba handaki month sida September month sida ko
ꯐꯖꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯦꯁꯀꯤ ꯀꯥꯔꯠ ꯑꯍꯨꯝ ꯊꯣꯛꯑꯦ ꯑꯦꯁ ꯑꯣꯐ ꯀꯞꯁ ꯑꯦꯁ ꯑꯣꯐ ꯁꯣꯔꯠꯁ ꯑꯦꯁ ꯑꯣꯐ ꯋꯥꯟꯁ ꯀꯣ ꯑꯦꯁꯀꯤ ꯀꯥꯔꯠ ꯑꯍꯨꯝ ꯊꯣꯛꯑꯦ ꯑꯅꯧꯕ ꯕꯤꯒꯤꯅꯤꯡ ꯑꯅꯧꯕ ꯆꯦꯞꯇꯔ ꯑꯅꯧꯕ ꯄ꯭ꯂꯥꯅꯤꯡ ꯁꯤꯒꯨꯝꯕ ꯑꯅꯧꯕꯒꯤ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯃꯌꯥꯝ ꯑꯃꯁꯦ ꯁꯤꯅ ꯌꯣꯝꯕ ꯑꯗꯨꯒꯨꯝꯕ ꯃꯟꯊ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ ꯁꯦꯇꯔꯗꯦꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯗꯨꯗꯤ ꯌꯦꯡꯁꯦ ꯑꯍꯥꯟꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯒꯤ ꯍꯥꯟꯅ ꯂꯥꯛꯆꯒꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕꯁꯤꯡ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯕꯤꯕꯁꯤꯡ ꯁꯦꯄꯔꯦꯇꯦꯠ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯦꯄꯔꯦꯠ ꯇꯧꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯦ ꯁꯤꯁꯤꯒ ꯌꯥꯝꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯦꯕꯀꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯣꯡ ꯇꯔꯝ ꯑꯣꯏꯕ ꯀꯃꯤꯠꯃꯦꯟꯒ ꯄꯤꯅꯔꯒ ꯏꯚꯟ ꯃꯦꯔꯤꯌꯦꯖ ꯍꯥꯏꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏꯅꯤꯒꯤ ꯄꯥꯔꯠꯅꯔꯁꯤꯞꯁꯦꯀꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯔꯛꯄ ꯍꯧꯖꯤꯛꯀꯤ ꯂꯣꯡ ꯇꯔꯝ ꯀꯃꯤꯠꯃꯦꯟꯒ ꯄꯤꯅꯔꯒꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯆꯦꯠꯄ ꯑꯗꯨꯒꯨꯝꯕ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯦꯕꯀோ ꯑꯗꯨꯒ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯁꯦ ꯗ ꯂꯚꯔꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯀꯥꯔꯠꯇꯗꯤ ꯁꯤ ꯗ ꯂꯚꯔꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯗꯗꯤ ꯃꯁꯤ ꯃꯦꯖꯔ ꯑꯔꯀꯥꯅꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗ ꯂꯚꯔꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯥꯔꯠꯅꯦꯕꯀꯣ ꯅꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯒ ꯑꯗꯣꯝꯒꯁꯦ ꯂꯥꯏꯅ ꯁꯦꯝꯃꯛꯄ ꯖꯨꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯁꯥꯔꯛꯄ ꯃꯦꯠ ꯐꯣꯔ ꯏꯁ ꯑꯗꯔꯒꯟ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯄꯥꯔꯠꯅꯔꯗꯨꯅꯦꯕꯀꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯆꯨꯋꯦꯜ ꯑꯣꯏꯕ ꯐꯤꯂꯤꯡꯁꯒꯨꯝꯕꯁꯦ ꯑꯗꯨꯝ ꯐꯥꯎꯅꯒꯅꯦꯕꯀꯣ ꯁꯣꯜꯃꯦꯠ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯁꯣꯜꯃꯦꯠꯅꯦꯕ ꯑꯗꯣꯝꯒꯤ ꯄꯔꯁꯟꯁꯦ ꯁꯦꯇꯔꯗꯦ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯃꯅ ꯑꯃ ꯁꯨꯝ ꯏꯟꯀꯔꯦꯖ ꯑꯗꯨꯝ ꯇꯧꯅꯕꯗꯣ ꯑꯃꯅ ꯇꯧꯒꯦ ꯑꯃꯅ ꯊꯕꯛ ꯇꯧꯕꯗꯁꯨ ꯑꯃꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃꯅ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯅꯤꯁꯦ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯁꯛ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯌꯥꯝ ꯂꯣꯌꯦꯜ ꯑꯣꯏꯒꯅꯤꯀꯣ ꯌꯥꯝ ꯐꯩ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯦꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯑꯗꯨꯒꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯒꯅꯦꯕ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗꯀꯣ ꯑꯅꯧꯕ ꯄꯥꯔꯠꯅꯔ ꯆꯪꯉꯛꯄ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯔꯠꯅꯔ ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯆꯪꯉꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯆꯪꯉꯛꯀꯗꯧꯔꯤꯕ ꯃꯤꯁꯛꯁꯦ ꯑꯗꯣꯝꯒꯤ ꯔꯥꯏꯠ ꯄꯔꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯒꯗꯣꯏꯅꯦ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅꯁꯨꯀꯣ ꯑꯗꯨꯒ ꯁꯦꯄꯔꯦꯁꯟꯗ ꯂꯩꯈꯤꯕ ꯑꯗꯒꯤ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨꯀꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯁꯨꯃꯥꯏꯅ ꯃꯤ ꯆꯪꯉꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯦꯛꯁ ꯑꯣꯔ ꯅꯦꯛꯁ ꯑꯣꯏꯔꯒꯁꯨ ꯅꯦꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯛꯁꯁꯤꯅ ꯈꯔ ꯍꯦꯟꯅ ꯄꯣꯖꯤꯕꯤꯂꯤꯇꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯦꯕꯀꯣ ꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯕ ꯃꯇꯥꯡꯅꯦ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗꯀꯣ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯍꯦꯜꯊꯀꯤ ꯏꯁꯥꯁꯦ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯒꯅꯤ ꯐꯤꯖꯤꯀꯦꯜ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯐꯖꯅ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯤꯗ ꯑꯔꯨꯕ ꯃꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕ ꯀꯩꯁꯨ ꯂꯥꯛꯀꯗꯕꯗꯤ ꯎꯕ ꯐꯪꯗꯦ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗ ꯌꯦꯡꯉꯒꯁꯨꯊꯕꯛ ꯇꯧꯅꯤꯡꯕ ꯑꯩ ꯃꯀꯣꯛꯇꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁ ꯅ꯭ꯌꯨ ꯄ꯭ꯂꯥꯅꯤꯡꯁ ꯁꯨꯝꯕ ꯑꯅꯧꯕ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯕ ꯑꯗꯨꯒꯨꯝꯕ ꯃꯟꯊ ꯑꯃ ꯑꯣꯏꯒꯅꯤꯁꯨ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯃꯀꯣꯛꯇ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯝ ꯄꯥꯏꯈꯠꯄ ꯌꯥꯒꯅꯤ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯌꯥꯒꯅꯤ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯒꯁꯨꯀꯣ ꯑꯗꯨꯒꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯇꯝꯗꯣ ꯑꯣꯏꯌꯦꯕ ꯊꯕꯛ ꯑꯅꯧꯕ ꯄꯥꯏꯈꯠꯄꯒꯤꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨꯀꯣ ꯇꯧꯔꯤꯕ ꯊꯕꯛꯇꯨꯁꯨ ꯑꯩꯅ ꯐꯖꯅ ꯇꯧꯕ ꯉꯝꯕꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯗꯨꯝ ꯏꯁꯥꯗ ꯌꯥꯎꯒꯅꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯀꯅꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅꯁꯨ ꯇꯧꯔꯝꯒꯅꯤꯀꯣ ꯁꯣꯝ ꯏꯁꯥꯁꯦꯀꯣ ꯐꯖꯅ ꯑꯩꯒꯤ ꯚꯤꯖꯟꯗꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯚꯤꯖꯟ ꯑꯃ ꯊꯝꯃꯦ ꯍꯥꯏꯔꯒ ꯐꯖꯅ ꯑꯩ ꯒꯣꯜ ꯑꯃ ꯁꯦꯠ ꯇꯧꯔꯒ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯏꯁꯥꯗ ꯀ꯭ꯂꯦꯔꯤꯇꯤꯁꯤ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅꯁꯨ ꯇꯧꯋꯦꯀꯣ ꯁꯦꯇꯔꯗꯦ ꯄꯣꯛꯄꯤꯕ ꯁꯣꯝ ꯏꯆꯤꯜ ꯏꯅꯥꯎ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯁꯦꯀꯣ ꯀ꯭ꯂꯦꯔꯤꯇꯤꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯆꯥꯅꯩꯅꯕ ꯅꯠꯇ꯭ꯔꯒ ꯃꯌꯦꯛ ꯁꯦꯡꯗꯕ ꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯗꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯆꯠꯄ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒꯨꯝ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯊꯦꯡꯅꯖꯕ ꯅꯠꯇ꯭ꯔꯒ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯒ ꯆꯠꯂꯨꯕ ꯃꯐꯝ ꯑꯃ ꯑꯃꯨꯛ ꯍꯜꯂꯒ ꯚꯤꯖꯤꯠ ꯇꯧꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯂꯩꯒꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯇꯤꯟꯅꯖꯕ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ
ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯄꯨꯜꯂꯒ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯗꯀꯣ overall ꯌꯥꯝꯅ ꯐꯩꯌꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯁꯨ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗꯁꯨ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯐꯕ ꯃꯟꯊ ꯑꯃ ꯑꯣꯏꯔꯅꯦꯕꯀꯣ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯦ ꯑꯗꯨꯒ ꯈꯤꯇꯪ ꯑꯗꯣꯝꯗ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯍꯥꯏꯕꯕꯨ ꯑꯗꯣꯝꯒꯤ ꯋꯔꯛ ꯄ꯭ꯂꯦꯁ ꯑꯗꯣꯝꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅ ꯈꯟꯅꯕ ꯍꯥꯏꯗꯤ ꯈꯨꯠ ꯌꯥꯎꯔꯒ ꯈꯨꯠ ꯊꯣꯛꯅꯕ ꯁꯨꯃꯥꯏꯅ ꯈꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯅꯨꯡꯗ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯎꯪꯈꯠꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯤꯇꯪ ꯂꯩꯕ ꯌꯥꯏ ꯁꯤꯅꯦ ꯑꯗꯣꯝꯒꯤ ꯈꯔ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯅ ꯑꯣꯏꯔꯦꯀꯣ ꯁꯤꯅꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯀꯂꯦꯛꯇꯤꯞ ꯔꯤꯗꯤꯡꯅꯦꯕꯀꯣ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯟꯅꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯐꯕꯗ ꯁꯨꯝ ꯑꯣꯏꯕꯤꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯀꯦꯁꯤꯅꯦ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯗꯤꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ